ꯁꯤꯁꯦ ꯊꯨꯝ ꯍꯥꯟꯅ ꯈꯤꯇꯪ ꯍꯥꯞꯄꯤꯔꯒ ꯐꯖꯅ ꯃꯦꯠꯈꯥꯏꯕꯤꯔꯅꯤ, ꯃꯦꯠꯈꯥꯏꯕꯤꯔꯒ ꯁꯨꯝꯗꯣꯛꯄꯤꯔꯅꯤ ꯀꯪꯅ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯍꯨꯝꯂꯛ ꯆꯥꯝꯕꯅꯦꯕꯀꯣ. ꯑꯍꯨꯝꯂꯛ ꯆꯥꯝꯕ ꯃꯇꯨꯡꯗꯅꯤ ꯍꯣꯔꯦꯟꯁꯦ ꯑꯃꯨꯛ ꯁꯤ ꯑꯂꯨ ꯀꯩꯀꯥꯁꯦ ꯃꯨꯜꯂ ꯃꯇꯨꯡꯗ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯁꯧꯍꯜꯂꯒ ꯌꯥꯔꯅꯤ ꯑꯗꯨꯝ. ꯑꯗꯣ ꯁꯤ ꯍꯥꯟꯅ ꯀꯥꯝꯊꯣꯛꯑꯁꯦ. 자, 원래도 한우 원래 몰라야지. 그래서 앞으로 먹는 거 수분을 하고 깜짝이야. Lari semua saya singari. Sebelum hapon matunda na hapon pero isang wanse hindi ano yung wanse ko ang sare kawayasi
ꯃꯥꯜꯂꯦ ꯊꯥꯎꯁꯦ ꯍꯧꯕꯁꯤꯗꯤ ꯌꯥꯝ ꯊꯨꯏ ꯃꯈꯣꯟ ꯊꯣꯛꯇ꯭ꯔꯦ ꯀꯔꯤꯅꯣ nuesada fazendo fora de Tala. Tingnan ko. Iwan yang ya itu, boleh. Ingat dari Iwan deh. Ingat dari Iwan. Nah, jadi kian lalu. Yang hidung dong. Oke. Itu orang hati dan sama
우동면이 스페셜한 어떤 많이 돌아가고 있어요? 지금 이런바 여기서 마루지 따오래 그래